Kunomdoigi Jungi Tankun Mapanda Senjan Chirangda Kuki terrorist na hatkiba merchant navy Waikom Nilakamal Elias Boychagi Ningsing Mitam Ama ngasi Maikum Hangdokre. Kurumjari Am-Istv Pau Meeting Tabir Basing Utaram na Okchari Pau Sandongna Bizari. Inkum ja lisangani kunhumdagi Jungi Tankun Mapanda Senjan Chirangda Kuki terrorist na kaplakpa nongmay maruna panduna laikhidraba merchant navy Waikom Nilkamal Elias Boycha miyamna nongpok yoirelba haina mingthon pirabagi Mitamgi Maikum ngasi hangdokre Kongpal Khadiam Laikai da Laiba Laikhidrabagi Yumda Pangthokpa Maikum hangdokpagi thoram maduda Sekmai ACG MLA CSO gi Luchingba Singh tongan ba mafamdagi lakpa Maira Paibi Singh amadi lamdam adugi miyamna saruk yaduna Laikhidrabagi mitamda laisukatuna ikai kumnaba utpaga loinana kholaw kaya lauki Laikhidraba Waikom Nilkamal Elias Boycha nongpok yoirelbagi apokpi Waikom ongbi tondona mahaki macha amadi hagolakliba naha kaya Mama Laibag Kanabagamak Tawai Thakre Kaya Ama Sutha Nabagamak Chongthoktuna Lady Masida Laingak Asina Laikhidraba Macha Singh Asina Pamlamba Tabak Singh Adudi Paliba Laingak Asina Tabak Oina Onthokpagi Mahuta Ngasi Fawba Tasinadana Ladiba Asina Miyamda Hena Nungaitaba Khoisaunaba Pokhaliba Asi Kokhanaba Laingakna Thokliba Irang Asi Loishinaba Hotnabiyu Ingtapa Lamdam Ama Ohenbiyu Haiki Manipur na! Long live! Manipur! Long live! Manipur! Manipur is shut down! Aigi isasi lebaki irang dagi ko ma thawai na pon tha pi khare mayam amasu tha kare tawriba irang se sahi ahum henjale adubu irang se niyam haibani sunem dinem dre Manipur sarkar na di mana matuna su tabi dre koi se karam maina hingdoino haibagi kaino su khangde aduna sigumba mayam ama thobasa thamoi da leiba ya da gai thola abani icha singje ngasai gi leibak se ngak na bana do koi sarkar pai bi bi singjina di mana na su tabi dre Manipur sarkar na mase tang de mieng sangan ning haibasa ai kaino da gi sat ga haija ning Kokomigi Hanagi Convener Jitendra Ningombana Tokiba Togdog Adu Laingakna Laugadaba Todang Adu Lahodavana Ima Laibak Kanabagidamak Chongthoklakiba Naha Kayagi Punsi Mankibani Adubungasi Faba Warashin Puraktuna Hanagi Fibam Hanjinaba Hotnadaba Asina Lamdam Asi Mongfam Ngakta Ohelage Haina Kalibra Haidi Lady Laingak Pan Paibi Sina Justice Kadaino, Achuma Jakarino Putoguma Tadribra, Lady by illegally immigrant Mayam since Takukinaba, Hoxitongan, my Makay, Mayam the Gikwe, NRC update of the Name Law, Hoxo, Twinless, Ledubo, Maras, Nedigo, Makogi, say Nabakunu, the Tula of Yam, the Wangang, NRC with them to the Wangang, the Asini. According to Twibalan, Mitumians are singing a neighbor, Lady Cookie couldn't say illegal, not the Loinam, Adubu Mayam, Sing Marakta, Makoi Cox Hanaraga. Atopa mafum digi lakwa mitop digi atopa lam digi laga tumna lejeramba khoi kuki mayam sing su wakhan thai ai na tawrakan da khoi Manipur thuane na bhone rak pose masigi pose lengak sina amdam wakhan khandaba matam yaudribra lengak ki lebiri ba mayam sing sina amdam khandabi ra kan da hoji lan loisina na ba amsung lan sub lan tari ba kamu mayam sing cha masida sum oil pi ra ma khoi dandi pi ba amsung mitop mian sa sing se lokto ki ba sikhaktana tangdu leta ba khunai ama punchi suba tungi future gi Paugi Maraktana Atema Break Matang Nominasi. Institute of Cooperative Management Imphal, NCCT, Ministry of Cooperation, Government of India. Admission open for session 2026-2027. 37th Higher Diploma in Cooperative Management, HDCM, last week of July 2026. Eligibility, any graduate. Hostel facilities available. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIV/I and IDD. For details, kindly visit the campus or contact the numbers below. Honglakliba punsigi lambisida araiba chaba yaba makhai sasindari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra.
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti khuding mak sibu ngak thok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break ki matong makha tarpa pauda National Highway 37 Imphal Jiribam lambi asi yamna toina chingning khaiba amadi lambi gi fibam phattabana driver singna awaba khudong chadaba kaya mayoknari lambi asida gari thoriba driver amana phongdoklapada lambi asi phattaba amadi natural calamity na maram oirega lambi asida gari thobada khudong chadaba akaiba kaya mayoknaduna lakli lambi chatpa yadabadagi ching lambida ahing yarektuna leibasu kaya ama yauri amaromda driver singna lambi asida chatpada mafam kaya da get entry fee lobasu yauri National Highway asigi awangkul part 1 amasung 2 amadi mafam da chingning khaibadagi chatpa yadabadagi awaba thengnai hairi amaromda nonegi DC Vidyamari Sridharna chair lauduna NHIDCL gi official singa mifam pangthoktuna lambi gi matangda khanakre hairi इधर आज हो गया 15 दिन हो गया 5-6 दिन से इधर तो जिरीबम से इधर आने में लग गया हर जगह रास्ता इतना है कि कहाँ गाड़ी पलट जाएगा कि गाड़ी के ऊपर फ्लैश हो जाएगा कि गाड़ी नीचे चल जाएगा कहना मुश्किल रास्ता तो इतना है कि नाम अपना मौत से खेलते रहते हैं सर Satabdi Express passenger train asi sahi ahungi matangda Agartala dagi passage puduna Khongsang railway station None district ta thunglakre haidi train asi chayol amada Agartala dagi na Khongsang fawba Agartala fawba service tawgani haidi Aroibada maroiba pawa mukahna pisari Lisingani kunumdagi June gi tang kun mapanda Sanjam Chirangda kuki terrorist na hatiba merchant navy Waikon Nilkamal Allies Boychage Ningsing mitam ama ngasi maikum hangdokre Music Fabugir na Am-Istv na pizza pa pao matang asta lo sinjare meeting tabir ba pumna mapu amukana kurumjari